Churachandpurda pusinaba honaramba polam kaya Fawbaksao Mayra Paibi Ima Ibelsingna singthahore. Pau asi ngasi nungthil fongkhiba Kangleipaki Mayra Pausedagi lawkhatsabane. Ngasi ayuk pung 9:30 rom taba matamda tidim lambi paringdang Churachandpur tamna chana thangnaba polamsing amadi atay firol kaya yauna puduna lakpa tata gari ani Fawbaksawgi Mayra Paibisingna lambida thatuna gari ani adu chalankhidre loinana gari adu da yawrakpa polamsing adu gari dagi chingthaduna thamkhre haire. Pau asina hai Churachandpur tamna potsai puduna lakpa gari ani asigi mamang thana ahanbada army gi gari kharasu Churachandpur tamna sangsinkhe. Army gi gari singi matung oirapna potsai puba gari ani asi lakpa ubada Mayra Paibi imasingna thatuna thamkhe. Loinana gari adu Fawbaksawgi lampakta thaujilalaba matungda kari karamba polamsing yauribagi haibadu yengsinbagi thabak chathakhe. Maduda gari ani aduda blanket yauna atai tongan ba firol sing amade chana thangnaba polamsing loinana atai makhal kayagi polamsing yauramkhi haire. Gari ani aduda yauramba polamsing adu lauthaduna lampakta thamkhe. Loinana polamsing adu Churachandpurda mugana pusinba yaroi haina khangankhe. Gari ani dagi singthahoriba polamsing adu tampaki mafamsingda hangliba relief campsingda makhatana yenthokpagi thabak paikhatkani haina su tare.